Lamdam asida thengnakhiba ichao adugi khudong chaba louraga mapham kayadagi Kanglon Kaina Leibak Kothokpagi Thabak Chathare haibagi phangle. Masi Toudanaba Divisional Forest Officer, Central Forest Division Manipur and Ganesh na thokpa order Amana Khanghallakli. Order asina hai Kanglon Kaina ka hena nong laigoi amade Leibak na chingba kothokhiba na maram oiraga akoibagi phibam na chaun akaiba ohele. Maram aduna Manipur Forest Rules 2021 amasung Indian Forest Act 1927 gi matung ina transit pass permit amadi royalty thidana nung lengoi amadi Leibak kothokpada atingba thamle. High Court of Manipur na kumja English ngan issue na taraga nipan gi July 15 da thokiba order amana state asigi mapham singdagi low kaina minor mineral sing excavate tawbada atingba thamkrabane. Amaromda court asina kumja English ngan issue na taraga taret ki July ani da thokiba order amana authority ayaba yaudana nung kotpa lengoi kothokpa amadi tural mosit hanbadasu atingba thamkrabane. Atingba asigi matung ina DEO singdasu mathau taba thabak sing paikhatnabasu khanghankhiba leikrabane. Kanglon Kaina Reserve Forest amasung unclassed forest tage Leibak kothokpadasu atingba thamle. Atingba sing asigi mayokta thabak tawramlabade mari leinaba ekki makhada phaba punbagi thabak chathagani hainasu order asina makha tare.